ngasi numida wairam phongkiba tungan manipuri siphongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga manipur top channel gi maikedi myamda thamjagi ahanbada VIP sing lakadaba mangoinana section tharang lokatkre Impal da VIP sing lakadaba sigi mangoinana police na akanba section tharang lokatpa oina thibuhumbagi thabak satakre hairi DSP CDO Y Kishore Sana lusingba Impal West Commando gi kangbu amana Lamphel Police ki team amaga punduna ngasi Langol Game Village da thibuhum gi thabak sataki apun matim maduna Langol Game Village ki zone 1 2 da amasum housing complex da thibuhum gi thabak sathabada tuwan ba quarter sama romda leiramba miyoi sama gi yankhai rom amamam ta oina wangpong sataki maduda bail out mari su wangpong sataki adubo mi phami pundi amata yaukidi haina paus na pali Atopa Pawmana ASTDCM na kaukiba total shutdown miyamna sagatnaki lainga asina recommendation thadrabadi makhataba khongjang sangsingane ASTDCM Mitai Maitai bu schedule tribe list ta chalhananaba Manipur lenga na center recommendation thananaba thabak paikhatte haibigi damak schedule tribe demand committee Manipur ASTDCM na ngarang amasung ngasigi lonaba ahing nongyai satakhiba pung taragani pangi total shutdown asina mahuksagi punsida akaiba pikhi total shutdown asi Manipur gi myamna su saugotna khibaga loinana Imphal gi khoirambal kaithil mi kanakhide Pauna Bazar Thangal Bazar thong amata hangnakhide adubu Imphal gi akoibada leiba mafam kharadi dukan thong khara hangnaba ukhibaga loinana tangai fadaba kharadi sathok jasin tawnakhi total shutdown saugat pasing Manipur gi mafam kharada lambi thingbagi thabak sataki lamlong kaithel desu lambi thingbagi thabak sataki hiramasiga mari leinana ASTDCM gi maikedi Fongdorakpada Mitai Maitai AST list Salanaba Lenga Asina Center recommendation Tabinaba Karak Taknarabasu Nasi Pawba Tawoidana Letokli Masigi Matang the ASTDCM na Tengtang Kadiki demand Toduna Laki Adobo COVID pandemic Asina Matam Kra demand lab Rabasu Honda Amuk Center the recommendation Tabinaba Aroiba Matam Takrabasu Lenga positive response Amatapiraktabadegi total shutdown si Satavani Masi fawbada lenga na tumina laisin khrabadi hayeng December gi sachet kunga mapan gi nungthil pung baro makhai tabadagi pung ama mitai na khundaba tampaki mafam singda leiba miyoi singna protest slogan lawani slogan singa dudi aikhoi gi leba kansi yelhomi furup sing kansi aikhoi gi leba asida hingminari ba furup pudima amata oina nungsi sana na hingminasi Manipur lenga na thindaba tawduna athupa matamda mitai maitai AST list sananaba recommendation athupa matamda thakadabani haibasini loinana sachet kuntradana ASTDCM gi thawmi singna CM gi Bunglow da slogan sing Laoraga CM Bunglow da Thomjingani loinana kumja English ngani ga kungani to gi angan ba January gi thara sanction gadaba atop khongjang tha sigi kuntrada lauthokani hairi hensu pausna makhatana phongdorakli Makha satharak poina topa pawkhrana lebak thiba thodok kya gi justice kayam phangkhrabage su December tang kungani thudigi yumdagi thokhibadagi thiba khangdana lakhibi haureibi makha lekai digi Korimayum Nargis pu minungsi leitana hatoklaga lilong amadi samuro upfauna pathong managi turel torbanda hondoktuna thamlambagi Thawong Student Union of Kanglei Park Sukki Mekedi akan mamongda kandem tauri hairi Mahiroy na pimasa si hauzi lilong Horaibi College the BA 6 semester gi exam pikraba matung fal ngai duna lairibani asumna Mahiroy amabu tamthina hatok piramba asi Mahiroy khunaida khut tharakpani haina sukna logdaba ngamloi Mahiroy khunaida khut tharakliba miyoi sing asi khunai sigi mayuk taliba Mahiroy khunai bu singnabani haina lawi loinana thawdo asimaksu nupi angang na sathaba asoba crime amani masi yamna pangdaba madi yamna luzadaba lisat amasuni thengthang kya da nupi angang Mahiroi kya bo minung si leitana hatoklaga hondoklambagi thawdo kya laikhre adubo matam sana matik chaba sera kayam pikhrabage lebaktiba thawdo kya gi justice kayam phangkhrabage haibisi miyamna asawohang ama oirakli Maram sina siguma thawdok sing asi matungda amuk hana thoktana Mahiroi Korimayum Nargis ki thawdo sida hakthengna amadi nakoinana sena bu khudemak lenga asina athoba matamda puthokpiduna maral gi matik chaba cherak myam khangna phangalu loinana Kangleisa khudimak nasu asiguma Mahiroi amadi nupi khunai gi mayok taliba miyoi sing asida
Makhan amatagi cooperation pibigano loinana justice phangnaba hotnabada aikhoi khudimak mateng pangminasi haina mahiroi lup asinasu appeal tawna makhatana phongdorakli makha satharakpoe oina atopa paw mana MPP gi mapok kumon pangtokre MPP da miyamgi sakti sinabiyu gitajen Manipur People Parties MPP gi yankhai gamari raksuba mapok kumon pangtokre haina party isigi sirol aman hairi sirol asina hai Thauram asida party isigi General Secretary Administration hais Gita Zen Maitaina phongdokhibada lakadoribu kumja English singaniga kungani thoigi Manipur Legislative Assembly election da iramda masibu nungsibiribu singna songthokpiraktuna MPP ta thajaba thambiduna party asida yauraklaga Congress BJP amasum National Party sing maithiba piduna ekhoi goiba lenga ama semlasi Manipur kanaba matangairaba lamdam asigi oiba miyamgi lambidi MPP da miyamgi sakti senabiyu Manipur kanminasi haiki lagliba kumja English singaniga kungani thoigi assembly election da Manipur gi apunba AC humpu makta mirep thadoktuna regional political party gi lenga ama purakpa ngamnaba honarakpada lamdam asida yelhongingai digi hingminaraklaba furup kuntraga mapan gi miyamna MPP bu sogot piraktuna marirak suba tangkaki lengak pehan binaba appeal torokli serola sinawa khatana hai MPP na thengnagadoriba manungda Manipur miyamna mipainariba wafam NACN IM amasum India lenga anigi framework agreement na maram oiraga Manipur gi ngamkhai kehalakpa yabi akiba sini adubu karigumba waroisin purakna bohona bada ngamkhai da akaiba piraklabadi MPP na Manipur miyam ga loinana thengnaba semsari amaromda yumthangnaba lebak singdagi ising isawgum changsilakliba mitop sing Congress amasum BJP lengana ayaba piduna thamliba sing MPP nadi lamdam sigi yelhomi kannaba honabada asetpa phirep lepli Manipur na India gi state ama oina Congress BJP amasum India gi National Party singi lising makada sasan tarokpa sahi humdraga mathoi mapung fare so haidi Manipur khundari ba miyam gi sitmilon da ahongba purakpa ngamdri lambi thong mapung phan semgatpa tawdri mai masing gi lamda lenga ki school sing mapung phan sengba sakatpa wali mapalam gi lamkoi sing laklaba tourism sector sakhona bo honadri thabak phangdaba naharul sing thabak phanganana ba asauba industry sing lingkhat pidri Manipur tampaki lofam sing ising marang kaina pinaba thabak thoram sing mapung phana paikhatri hairi MPP gi sai yankhai ga mari mapung farakpagi thoram pangthokliba sigi iroinana Manipur imabu nungsiba phurup sing amasum hiram khudimakta Manipur nationalism na thajaba singna MPP da yaubiyu Manipur kanminasi haina susterol sina makhatana su phongdorakli aduga ngasi goinadi myam paus matang ase lusinjarage amasum pathoksagi bida soikiba langkiba kya yaursi myam na ngak pigani matam gi oba maroiba I pausing su myam da leptana update pijara kenesu channel sigi mekedi gi su myam na thamjari and thank you